443769 Lengsin birau Aiga Rupogi Saksang Wangjing Lamding Bazar Nasikong Laika. Hello, Imadu kamain tore. Hello, Tamo, kadai lagi kita tun habiyo ba? Kadurge, adugang pakali tubo ha. Imagi do, kada serious oire ba? As mirol ga like tabane, hospital la puba su pharak ta daure. Oxygen hapo su high ri. Atai potlam, air mattress, nebulizer, monitor, mayam am high ri kamai tongni. Sayam pakali Tamo. Hey, kento pakali ngai liti. Medillion ki medical oxygen and medical equipment sales or rental service ladies di. Pakalu no, I contact toge. Hello, Medillion oi birabra. Yes, Medillion medical oxygen and medical equipment sales or rental service. B-type oxygen cylinder adom gi yumda. D-type oxygen cylinder matok taba mapum kudingda. Medical equipment sing ahong mamalda wai basu phangbigani. Tuptok tupchin yaba phamung foldable bed. Suction machine. Air mattress nuksit hanba mopak. Nebulizer, monitor, ventilator. Wheelchair amadi anabaga madili na polam sing. Hena nungairi badi service asi pung bun mari chupna miyam da phangali basini. Kanaraba servicing asigi damak Google Play Store da changbiduna Medillion mobile app download tobiu amadi tanabiu. Hospital at your doorstep. Hariba servicing asi Imphal, Thawal, Visenpur amadi Manipuri mafum ayamada phanganjari. Smart Security Service SSS Tera Bazar near KK Gas opposite Indian Oil Imphal West Hariba mafum asida tongan ba post kadamak biyay khar kaujari ahanbada training instructor Thawal branch ki oina miyay ama mahigithak ex serviceman security supervisor da miyay kungani thoi mahigithak na ex serviceman security guard men and female da miyay marput taraga humdoi mahigithak na class 8 and above helper humdraga taret kaujari gunmen da miyay kuntra kaujari cook secretary ki oina miyay kuntra kaujari agent whole manipur ki oina miyay humpu kaujari mahigithak na class 10 and above driver da miyay nifu humdoi kaujari mahigithak nin bodyguard ki oina miyay tara nithoi kaujari mahigithak na class 10 and NCC certificate computer operator da miyay ahum kaujari mahigithak na BCA oibigadabani aroibada accountant ki oina miyay ani mahigithak na BCom oibigadabani saruk abiningba miyay singna office hour ki matam ayuk pung 8 makai dagina mari makai fawbag manungga lakpiduna form lawiraba yagani date of interview laklibatang taragatare thamari iksolution kungamathoi last date of form submission laklibatang taragataruk thamari iksolution Kungamathoi. Akupa maron gidamag call tawbirau 9862 924454 amuk hana 9862 924454 loinana I37 35 1839 amuk hana I37 35 1839. Hauzik thorongi makatarak pada taminasi ngasigi RASHI amadi matam-matamgi WAPHAM Thorom asibu lantok pigadawribi Nirmala Thangjam. Ahanba magtada 91.2 megahertz sa sandok sariba Diamond Radio ki thorom tabiriba singbo Nirmala Thangjam na taram noksari. Ahanba dalanthok sari ngasi RASHI Mesh RASHI asawa fatau amadi hoya faganu madunalan kanjagani ngang sakba haiba misang fangba amadi yetnaramba koksa bagi nungai balaygani laisapa khang singi oina haijaba tabigani. Bris RASHI Seltum
amadi michang khombagi lamda mai pakani akhang ahi saradi thabak kaigani amadi angambaga muknagani arang arak phangbai nungai jagani leisa pakhang singi oina mai pakani Mithun Rashi leng dabalan phangbai nungai jaba amadi miyamna thagat piba leigani adubu Mina insinba laubadai maram sadana sading taubadi leigani pangthagano leisa pakhang singi oina ningbathungi Karkat Rashi haksang nungmai khangdaba amadi hoya farubagi mangzabalai maruki matengna thabak pangani amadi sel fangani anam tanbana muknagani leisa pakhang singi oina angan badaning bathungani Singha Rashi lan asoba phangbai nungaiba phangu haiba lei Marup mapangna loinaba pamgani amadi akiba leitabana mai pak pahengani loksing thokani leisa pakhang singi oina mai paksei Kanya Rashi ngasi suningjaba fangani sel poloi amadi warasu miyamga mari chetpa hengani adubu khantadrabadi fattaba haibagi hainabi pamlakani miwa thajaganu leisa pakhang singi oina nungsibana chanbi Tula Rashi misang hengatkani aning bathabak laina pangbay nungai jagani amadi lenga kilamda kanana su lakjabangamloi warep lawbiyagani leisa pakhang singi oina nungsiba phangjai Brisik Rashi matam mangbana hendanaba ningbadu pangba yadi khangano asauba haibasi angawbani khanna pukning phathau marup loinanaba hotnau kanagani leisa pakhang singi oina matam ngayu Dhanu Rashi lausing thoktaba ningba mapa chadaba yetnaba amadi apha apunna leirasu imung manungi wa tabana amadi poram yathoklagadi mai paksagani leisa pakhang singi oina haijaba tabi Makar Rashi misang leirani anawa asa laklani amadi thabak kilamda yetnaramba koksaragani miyam loinabagi nungaijaba amadi nachana nai phangbalei leisa pakhang singi oina ningba thongi Kumbha Rashi anam tanbana lan mangani amadi asawbana marup kainaraba yai migi matengna afaba mafamdi fangjagani amadi nolungna chatpana mi mangjagam leisa pakhang singi oina nungsibana chanbi aroibada Meena Rashi harauba nungaiba macha nanai chaukhatpa numitni lai guruna chanbigani amadi ahakpalan changani adubu marup mapangna hunduna ngangani leisa pakhang singi oina wakhal nungai jai Ngasigi matam-matam ga wafamda puduna laksari nungsita amot payawba kudong thiba thokpa yawa fibam lakjingaida section tharang lokhat hausi miyoi bana masamo fana lainabagidamak ising nungsit mosin handaba haibasi pumnamak yamnamak tangai fadaba amani malemda hauzik AIDS malaria amasung tuberculosis na chahi khudingi sianba Mi masingdagi air pollution na sihanba mi masingna yamna heli sahi khudingi air pollution na miyoi lak 34 rom sihanbagi manungda angang lak 6 lom yauri haina panari chaurang na miyoi billion ani amasung angang million
chahum rom nungsit sengdana mafamda leiri haina palladuna World Health Organization WHO gi report amana hai nungsit mot pamafamda leibana miyoi kya cardiovascular disease asthma cancer amasung ningsa honbaga mari leinaba respiratory disease makal kya marum gi risks mayok na hali malemda hauzik diabetes autism amasung IQ nembas na chingba khudong chadaba kaya thokhaliba singsu air pollution na thokhalapani nungshita yawba amotpa singi manungda particulate matter PM tara amasung PM ani dasmik mga haibasisu amani uful maikhu amasung mahina pullaga PM oirai urban area singdadi power plant gari amasung industry gi thadorak pa maikhuna PM tholapani diameter micron tara yaudana particulate matter PM tarana nasal amasung upper respiratory tract ta khudong chadaba kaya marum thokalai diameter da micron ani dasmik mga yaudaba yamna kupa particulate matter PM ani dasmik mga amasung masidagi hena kupa ultra fine particles singna lungs ta changkhraga heart attack stroke asthma bronchitis amasung cancer ohelaktuna miyoi kya manung matam sadana sihalli loinana sahi nauriba angang singi brain amasung fana semgat pada apanba thokhalli haina WHO gi report amana fongdokli particulate matter da yawba khwaidagi kudong tiningai oiba machaldi black carbon da matam sangna expose tawwa miyoi sing hypertension asthma chronic obstructive pulmonary disease COPD bronchitis amasung cancer makal kaya marunggi risks mayok nahan bagaloy na heart attack amasung stroke tawduna sihanba yai Central Pollution Control Board CPCB na khanghalakpagi matung ina Manipur Pollution Control Board MPCB na paikat pa continuous ambient air quality monitoring project ki makhada numit khudingi Imphal City manungda pungkun mari chupna nungshit yawba amot pasing khangdok naba thaurang tauri MPCB na paikhalakpa tongan ba thaurang singi charuk ama oina Imphal City manungda pungkun mari chupna nungshit ki fibam yengsilaga miyoi bagi haksang da khudong tiningai oiba potlam kaya yamna yawbagi haibadu digital display tawduna miyam da khanghana nabasu hanari National Air Quality Monitoring Program ki makhadasu Manipur gi tongan ba mafam singda manual air monitoring station taranitoi hangna naba ayaba supirakre haukiwa April tareta MPC bigi team amana mi khwaidagi hena tinba amadi industrial area su oiriba Imphal West ki Pasoi Bisnupur District ki Tera Udak Imphal East District ki Shawombong amasung Thawal District ki Wangjingda respirable dust flare sizinaduna nungsita amot payawbagi chang olbada Imphal West ki Pasoi dana nungsita amot payawbagi chang khwaidagi wanglam khiba thengnakhre nungsita amot payawbagi chang asi khudong thiningai oiba fibam laktringai da lainga ki mari leinaba department na akhanaba thaurang thausil paikhatuna section tharang lokhat hausi masininga sigi pujarakliba matam-matamge WAPHAM Hojik tabikre ngasigi rasifal amadi matam-matamgi WAPHAM thauram asibo lanthokpikhibi Nirmala Thangjam thauram sadoktuna tahanjariba si 91.2 MHz ta sandokjariba Diamond Radio channel asigi ahanba thauram parengni